illegal immigrant haibata atopa mitop leramagadi madu khandoknaba aidi kulai amane na khalleba aina yadaba mitop Bangladesh lai oiba yai yumlon karonaba memado esa pa indigenous nataba illegal oibado madu khandokpada kanana Congress party na oppose tawgani haibisidi aidi thajadi State asigi housing lady bafiba masida census pangthokpa asi matam chade Congress lengang matamda delimitation ki thabak thoram yaithokhan khibagumna BJP lengang asinasu census ki thabak sing yaithokhan biyu haina Manipur Pradesh Congress Committee ki President Okram Ibobi na taksilakli Imphal gi BT Road ta leiba Congress Bhavan da pangthokhiba pawgi mifam amada Ibobi na makha taraduna chahi ahum pharaklaba irang asina maram oiraga miyoi lising kaya masa gi mayumda hanjinba yadana relief camp ta leiri Masigi mathakta Manipur ga thangnariba Myanmar da thogliba irang asina sumaram oiraga Manipur da Myanmar dagi miyoi lising kaya changsilaktuna leiri asigumba fiba masida census pangthoklabadi achumba data amatta fangbang amloi haiki census ke data amasung leiba asigi chawkha thaurangi thabak paikhalakpa amadi delimitation tawba yauna thabak kaya tawrakadaba ni haiba wafam Ibobina lengakta ningsing halaktuna lamdam asigi miyamda makhal kaya gi khudongchadaba sing mayoknanaba sinbigano state asida paliba BJP gi lenga asana census asisu defer tawhanbiu tangai fadana center da chatuna pressure piminasi hairabasu Congress ki MLA sing sem saduna lei hairakli Home Minister Unaba, Prime Minister Unaba, Dakar Lairaba, all political party ki delegation ama chatpa Dakar Lairagasu, akoi party ki di. Always we are most welcome. Akoi always ready. Ado noigi na opposition ki Dakar laite akoi aseng ba tauni hairagadi. Hujiki hariba IDP se moi jingji sidal lairiba criss cross lairiba mayam se hanjandring da kamai tauna karai da basis orga yum masing thigani ado karai da aseng ba census figure se angbang moi Manipuri oina census se defer tawbiu aduga yaringai thuna normal se hanjala aba matamduda census tawbiu maduna asengba asumba data state data do phangani Amaramda Manipur ki Congress MLA Singh amadi Congress Richingba Rahul Gandhi na NRC pamde amadi saugatte haina BJP MLA amana handakta phongdoki bawafam amagi matangda Ibobina state asida leiriba Congress ki MLA Singh na NRC saugatli Congress ki MLA Singh na NRC saugatuna lakli loina na NRC chatnaduna mitop khandoksi haibasu Congress MLA Singh gi apambani hairakli Amaramda BJP gi MLA Singh na Khangdabadi NRC asi Home Minister Amit Shah na chana halagani hairabasu Prime Minister Modi nadi khanaba leite haikiba lei haina Ibobina thamlakli BJP की ऑनरेबल MLA सिंह BJP पार्टी ना निंगसिंग बिगदब से हुजिक वरिबा भारत के ऑनरेबल होम मिनिस्टर ना अमंग ngangbा श्री अमित शाह ना लेपाक सिनब थुंगना NRC चना हलगनी ना हाइबा द ऑनरेबल प्राइम मिनिस्टर ना रामलीला मैदान दा अखोय NRC की खनब लेत्रि ना हाइबा चिकना युवा चटकदोरिबनो राहुल जी ना NRC ऑब्जेक्शन तौबा करियमते NRC हाइबजी नेशनल रजिस्टर ऑफ सिटीजन हाइबसे इलीगल इमिग्रेंट हाइबता अतोपा मिटोप लेरमगदी मदु खंदोकनबा आइदी खुलाई अमने न खल्लेबा आइना यादबा मिटोप बांग्लादेश lai oiba yai yumlon karonaba memado esa pa indigenous nataba illegal oibado madu khandokpada kanana Congress party na oppose tawgani haibisidi aidi thajadi